TV meeting tabiribsingbu ahanba maktada tamna okchabagalona numainthim kunjesina khurumjari maraki pau miyamda pijari Bharat Nyaya Yatra gi khongchat asigi maroiba pan miyam tangdu leitaba nupi angangsingda fangliba chaithing inkhalakliba nahasing amadi miyam mapung phana fangnaba chatpa khongchat amani khongchat asina aikhoi amata oibagi wakhalon puraknaba chatpani haina CLP leader o ibubina fongdokre ngasi BT road ta leiba Congress Bhavan da pangthokiba park uniform amada wafam si fongdok laduna India Congress Committee na sinduna Bharat Joro Nyaya Yatra si dagi hauraga Maharashtra fawdoribani tha si dagi hauduna haudokna ba binaba takshinduna lakhibani matam ngai halaba matung jada yaroi haibasi yamna laibak thibani NCC gi president yauna committee asigi mihut singa tha age ayukta jaga unarubada oriba security reason sina ayaba piba ngamloi hairakpagalonena lengaki maikaidagi mioi lising ama tin flag of tamok tawni haiba wafam tamna lengak sason tawbada ningthina taw Congress party gi oinadi yatra asida chief minister kaya MP kaya yawda ama obna mangjongna preparation tawba tangai fade khanduna kan hotnaduna lakhibani Rahul Gandhi ki bagi permission pidabra chief minister di numit khudingi santi hanjele hai thokpada ayaba pi lebak asigi law and order bani BJP program sindadi security reason leite domdagi hawada peace rally asida lengak na ningthina ngak biu AICC gi oinadi historic rally amani rally asida party gi bidana peace rally asida lamdam asida leiba khuding makna saruk yabiu hai